Hanjin Hanjin operation Taduna, Tawai Kanbang Mogdrabasu, BP stroke Taukibana, Maram Weraga Brahmapur Nahabam Dagi, Aids Jitan Kumar, Nasidi Famungda Yataduna Leire, Mahaki Hotnabada, Loina B Sobitasu, Sel Tanba Chatpangam Dabana, Maram Weraga, Imungasi Awa Pibam Amada, Lanting Nahore, Hiramasigi Matang, the TOMTV Yakanaba report number. COVID-19 laichatna malem gi mipum khudingda chawna chetheng piri adubu kanada kadai fawba chetheng pibage haibadu damak khetnabagi watani Imphal East ki high school kendra gi manung chana leiba Brahmapur nahabamdagi hidangmayum Jiten Kumar Sharma English ngani kungi August 19 da ikhang khanghodana BP stroke torokpadagi khudakta ambulance kauduna hospital da laikanana bapukhatki matamadu COVID-19 laichat ihan hana sandoropagi chawna khudong chadaba mayok naringai matamdani emergency gi damak hospital da pukhatcharabasu COVID-19 test tawdrabadi laying chathaba yade haina hospital gi chatna pathap leibana BP stroke tawduna pukhalakliba Jiten Kumar hospital gi mapanda matam sangna ngaiduna leiba takhi masina maram oiraga mahak coma da lekhi tungda doctor singi pautang matung ina khudakta operation tawgadabani hairakpadagi pung 3 changna operation chathaki amadi mahaki punsi kanbangam hoki imung manungasu mahaki thawai tabu kanbangam labadi khanna khangna chanaba marup mapang sagai natai amadi mari mata singdagi mating lauraga operation du pangthokibani tungda pung 9 observation da thamsi haina doctor singna hairakpadagi thamki adumakpu Jiten Kumar gi fibam lusilapana makha na tha kaya hospital gi ICU da leithaba takhi madugi matung da su kayarak hanna operation tawki mahaki anabasina maram oiraga imung gi leijaramba kaya kaithokpa takhi masamak na tonglamba gari dagi hauraga mahaki loinabi hidangmayum ongbi sobitagi awun lofam phawba thadokpa takhi operation mai paktuna Jiten Kumar gi punsi kanbangam horabasu stroke aduna maram oiraga masagi fifam paralyze oikhi amadi Famungda Yataduna leikhi Fifam asidagi khardang oirabasu fagatna bahaiduna doctor singi pautang matungina luwang sangmamda physiotherapy chathaki tha amada lupa lising nifudagi nifumanga fawba changna chathaki ba therapy aduna khara makai fagatpa ngamlabasu selgi awatpa leibana laying adu makha chathaba ngamkhide mafam aduda akhang ahi singna tawba mataw adu khanghauraga Jiten Kumar gi loina bina yumda chatharki Hauzik hidak langthak leiba imung manungsu puna bohonaba pikliba macha nupa anigi mahi masin tamna bu sohonaba duga anabagi seba tawna bohonaringai mapal thoktuna sel tanabagi pambaisu leraktabana imung asida aduki matik awabagi mathakta awaba tare haina Jiten Kumar gi loinabi hidangmayum ongbi sobitana taksi solhori huji mai mathauje checkup se chatpa singam dreba aise paisa nungsa sigi khanbada de hek chatpa test taw harakani test ama taw da paisa si hujik matam da di ko doctor na harak test taw harakani magi CT scan adagi magi mayam loina bak test taw kani adagi paisa su leitabaga adagi chathok ja singi khanbada aise kano taw dreba adagi magi ji khwai maru oibsi checkup tu chatpaga mai hidak bijaba adagi physiotherapy se moi khwai maru oibadi mai physiotherapy sineba tawbase aduga mai BP gi siga mai amu hana haudabage mai guli si magane khwai maru neba ko ado physiotherapy tawbase ai tha khuding nongmada moi samri chawnga smaina lowe hai mayam amsu advice tawjai smaina tawba yumda chathok jasin pharak tarasu yumda kobidana khotana taw hai adagi mana khoina hospital amda puraga chakadawasu mai phibam sina pubasu ngamjadre aduna magi kano tawbase ngamdabanina aina mayamdagi nuksibidana susin kanogi social worker kaya amba chen chawba kaya amna mateng tawdana aina khitang kaujare haraga tawjabada mateng khatang pangbiyona haijaningo Jiten gi mayamba ahal hidangmayum Ram Krishna Sharma na hai senjau paiba imung oiduna air ambulance sizinaduna Manipur gi mapanda manau nupa bu pudun laying basungamde nongmagi imung asida chakhumai mutrabadi khanduna hingliba matamusida hidak langthakki amadi imung manungi sel punabu honabada physiotherapy phawba makha chathaba ngamdana leire physiotherapy asi makha chathaduna hidak chang naina charabadi mahausagi punsida hanjilakpa ngamgani haibagi thajaba leirabasu pambai leitabana Famungda Yataduna wa fawba ngang ngamdana Jiten Kumar awaba phibam amada leire haina thamoi shokna paudamkhi Kaya pesa lermta gadi agoi mina sadaba yar ambulance ta pudan ko ta tanno ba yabne do matam tu labak thibani na bharo ke na international ge na pandemic covid ki akan belai na ma lakbaduna marum oidun tawre da hore hoji adu hoji mo da lei si chatpangamde phambangamde hogatpangamde wangang bangamde
mami na dum yengi mana ko ne dum ta consciousness dum laiba magi yam son base son karam kada wanga kadage karam kan lepa kadage karam kan da ma si koi makong ko hai udik si makong makut oira ama sidadan leibini kamta ngamda bani Nakalamromda Kendragi MLA yauna tongan ba miyoi kayana matamatamgi oina imung asida mateng pangbirakibadi lei adumakpu anabagi hotnaringai sobita mamangaigumna sel tanbu ngamkide mapuroibena kalingai matamdadi Rims Road ta leiba hotel imoinuda thabak yaurami mamangai da Chief Minister gi haksel gi tengbang card pairamde adubu anabasi yaurokpadagi Chief Minister gi haksel gi tengbang card asina imung asigi awaba kharamakhai kokhanba ngamki Chief Minister gi haksel gi tengbang scheme asi leiramdrabadi awabagi mathakta awaba haibadu oiramgadabani imung asigi awaba sida kharada oirabasu mateng oinaba khudakki oina Orium Group ki proprietor Simon Yumkhai bamnasu lupa lising ani sel oina tengbang piramki loinana hidak langthak leibada mateng oinaba tha khudingi lupa lising amamamsu mateng su pangani hairamle adumakpu jitenna mahausa gi punsida hanjinba ngamnaba hotnabada pukchel chaurubasing amadi miyamgi Chief Minister N Biren gi minungsigi mityeng ngaiduna mangi lambi mamsilaklaba imung asina lelhauri Minister oibiriba pabung birena nungsibiduna ai ipiroi basmaina na laibanina aina sudana subasu ngamjadre mapan thoktana ai isa piribe isa anibu lai su tambada amadi layengbada ipuroibogi anabada hidak laiba khotba uti mateng nungsibidana kita mateng pangbiu haina pabung birenda khurumna haijari Hospital gi maikai dagi tawpham thokpani COVID-19 laichat matam masida BP stroke tawduna pukhalak mioi amabu COVID test tawba amadi masigi result ngaibada pung ama hena ngaihanduna leibadagi masi coma da leikhiba adugumlaba akhoi patient ama khakni ngasi khoi no nazari ba si aduga hariba patient asigi imung asida mahaki loina bina mahaki seba tawna bhona bada yumdagi thoktuna mapan thoktuna sel tan bagi sel lakna bagi pambay ama talaitraba imung ama khakni Hariba sida hidak langthangna tangkhalakba loinana imung manungda changadaba pochai singna nongmanonggi tangkhalakba sida imung asida yamna chauna awaba mamayuknari hiram asigi matangda pawdam jariba Sarat Chandra Posang Bangol loinana Onal Samadram Times of Manipur News Imphal